अहानबदा मरुओइबा पाउ अहल ओइरबसिंगी नुमित सोशल वेलफेयर डिपार्टमेंट सिंदुना पांगथोक्रे रिलीफ कैंप सिंग अमदि ऑल एज होम सिंग द लेबा अहल सिंग दा खुदोल पीदुना इकाय खुमनबा उतरे लई हेक्तुना लाइदा अमुक खन्ना कटलरोय हाइना कुकी टेररिस्ट सिंगना मिहाथिना हाटपिख्रबा हिजम लिंथोइंगंबी लुवांगबी चनुगी अपोपा हिजम कुलेजितना हाइख्रे नॉर्थ ईस्ट विंडोना संदोक्सरिबा नुंथिलगी पाउमिंग ताबरिबा सिंगबु चन मैबमना खुरुमजरी हौजिक पाउ संदोना पीजरी मालेमगी मफम कयादा पांगथोकपगुम ngasi मणिपुर लेंगा के सोशल वेलफेयर डिपार्टमेंट सिंदुना अहल ओइरबा सिंगी नुमित fulfilling the promises of the Universal Declaration of Human Rights for Older Person haiba thimda iboyama somalila sangni da pangthokre thoramadu DC Imphal West TH Kiran Kumar DC Imphal East Kumantham Daina amadi Social Welfare Department ki Director Ngangum Utamna athoiba mithung oina sarugyaki Manipur da May 3 dagi hauduna thokliba irang asina awaban nanglaba miyoi singna sangjafam lauduna leiriba relief camp singda leiriba ahal oiraba miyoi singda angamba khudol piba amadi Manipur gi mafam kayada hangliba all as home singdagi ahal oiraba oirabi singdasu khudol pot piduna ikai khumnaba utki thoram aduga mari lerina Social Welfare gi Director Ngangum Utamna hai Mama mapa oiba singna macha masu singda nusi haiduna lampiba matamda agreement kari inari haiba khangdana sign toktokpa asi yariba makhai tawroidabani icha isuda lampiba matamda haying ahal oirba matamda yokpi thakpi baga loinena naraklaba matamda laing bigadabani haiba wafam yahongadabani haiki ahal oirba singna masagi fangfam thokpa hak khangdaba amadi khanglagasu khangna macha singda Tanba ngamdana khangzinduna lay Maintenance and Welfare of Parents and Senior Citizens Act asigi makada macha masuna ahal oiraba singbu yokpi thakpi daba yade karigumba yokning daba tarabadi act asigi matung inna maintenance allowance thagi oina lupa lising tara pihanba yai hainasu utamna phongdoke Right khangagasu macha sing masujing masibunina macha masudagi right se tan daba malai maduna right tan bagi mahuta moina oina awaba khangjalaga leiba mogi alwera ko matam si ngaibam khangdana denba masi tawdana ba koina right si ahal jing su khangba angang jing su khangba ma mathau tai hauji akoigi Maintenance and Welfare of Parents and Senior Citizens Act haina India gi act ma laire act sigi makhada macha na masuna ahal ji yokpi thakpi daba sunya yati mana kai gumba yokning daba thangning daba taraga di act sigi matungina mamonda maintenance allowance thagi hin bayai masi maximum je lising tara ba ba hin bayai masi ki complaint tawam jina SDO da complaint tawda ubani ana SDO na district social welfare officer tanaraga magi tigala matunda ni income thangdo ba matunda lupa su bi bayai haino da ta ga dawni Matam chupada lay hektuna lay katlaroi lay heklaga laida katlaba matung lay adu kari oiki haina lay khidraba hizam linthoi ngambi ki apokpa hizam kulazitna thamoi sokna phongdokre ngasi North East Window News ka hizam kulazit ka akhanana unaba amada wafamase phongdokibani kulazitna hai icha linthoi na lay khidrabasu mahakna pamzeramba kayabu mapa ama oina choba thodang loduna inkhalakliba mahairoi singda asigumba thodok ase amuk hanna thoktanaba mahairoi singa pundana honakigani Angang anibu kuki singna tamthina otpikiba aduda pendaduna mahairoi kayana pes rally chatpa matamda security force singna ka henba thavak tawriba asi yamna nuaite matungda amuk hanna asiguba ka henba thavak tawbiganu haina Chief Minister amadi Manipur Legislative Assembly ki speaker na chingba kayada haizakiba aduda matung manau tawhalaroi haina thazaba piraki hari Isa mangra matungda isa gi tamam enda horpa mayam sisida atamna nungui kapsana khotana tobse tama sona nungai tadana ikalai makujmaki pungning loksing thona loina hat kadabasi yenga suktong tobigano na khoina nahandagi isa pidraba suyare moida sibu otpigano na tasena honorable har excellency da hijakhre chief minister ja hijakhre adagi he doktana akhugi Manipur Assembly gi speaker da su phone gi khuthang da hijakhre aduga Rajya Sabha gi MP R.K. Ranjan da su hijakhre aduga
अतै अतैसिंगदसु हाइबियु हाबदगी ngarang har excellency na home minister misahada kaidasu habikhre nai tasena sugumba sutong to hoiroidaba tabakse amona sutong to biganu kari marimgi damakta makhoida to bigado no haibasi akhoina inkhleiba angang singida mating mathongna kayam yawbagi asidi akhodi kasu nate akhodi khangdrabani honorable prime minister da nangju parikha tha doine ju parikha tha doine na haiba wahi ga hairakpa gaje mahakki tasenba sahi duga masagi personal age ga logic age duga yengna badako prime minister am ikai ningai ni adugumbagi thakta leiraba matam dudagi lerak aba prime minister na ngasi ju neglected oina tambiraba akoije akoigi wakat se ngasi bukta pura helpless people oina laba akoije akoi habse manipur community je especially maitai community da neglected tobodagi hendakna asugana sana satragi sangsang community singi marukta maitai community da especially oina sumaina torpoje maside I thamoi sona nungaite Chahi asagi May ahumdagi khutlai paiba kugi singna lepalaitana maitei da atamnana landaduna hatpat tupagi thawang kaya chatharakpada jamjaraba mahairoi ani hizam linthoi ngambi amade fizam hemanjitpu tamthina ot neiduna hatkibagi mayokda narup awang lekai welfare association gi maira paibi singna wakatmi fam pre wakatmi famda saru yakibi maira paibi amana haikibada May ahumdagi lepalaitana kuki narco terrorist singna maitei singda atamnana ot nebagi mathakda yum kai kayamai thapat tawduna lakpagi mathakda samzaraba hizam linthoi ngambi amade fizam hemanjit anibu tamtina hatok pikiba masibu lengak asina adum yengduna lekhigadra hangki Manipurda leriba CSO mairoi singi lup singna horakpa ihau khudingda naharof maike gi miyamna sawatkani haiki Lebak sigi tungi yumbiren oirakadaba mahiro chatrani mangkhibani chiba khangna leirakuduna adigi matungda hanghong handa September gi date 20 ga 5 da social media da mabon mabani gi photo viral oikhiba photo viral oikhibagi chaktam ado mama oibe khoni yengmangamte haibadi nupimacha hijam misoi ngambi amasung hijam hemji ki photo do akhoni yengu matamda nupimacha aduna tamthiraba tharam chachapa kokin na poti terrorism na angang da miwa minai takudo photo dir mami taiba I masen muna phadi khana phadi lindoi ngami amadi hemji gi achuma wayan phangalu lamdam sidagi kuki narco terrorism maru phungna mangan gadabani manipur NRC janalu security forcing ya kai ma thong lebu yengna ma maithi ba piba amata oina punjilasi mairo pharaga hat kuki terrorism chibu bichara pi gadabani manipur gi tunglap jat kallasi long term solution porkana tungi miron kallasi Manipurda ing tappa amadi mahusagum tangdu leitaba lamdam ama oina lehelo haina Vishnupur District Olympic Association Sports Club Sport Organization singnanga se Vishnupur ge Forest Gate mamangda wakan mifam ama pangthokre mifam aduda wushu gi national player TS Dolina haikibada Manipurda gi sanaroi kayana India gi mahut sinduna mai pakpa amadi India gi mingchat kaya purakle hauziksu wusuda Vishnupur District gi classified gi Naurem Rosibina na silver medal loduna India gi mai purakre masi Manipur India da piba ajoba khudol amani ngasi form liba wakat mi form asi linthoi ngambi amadi hemanjit ani gi mihat pu yaning daba fongdokpani sanabana tangdu leita ba purak pa ngamgani aikhoi tangdu leita ba lamdamama oiba pami CM na atuba matamda tangdu leita ba purak na ba sinbiu adu natrabadi sanaroi singi medal sing handokpa amadi makal amatagi national natraga international gi sanabada saru yarak taba khongjang fawa changsil lakloi hainingai leiti haiki Mangkoi Asian Games asida akhoi ꯆꯦꯡꯃꯤꯔꯥꯒ ꯆꯅꯨ ꯍꯧꯖꯤꯛ ꯃꯔꯤ ꯁꯨꯕ ꯇꯥꯈ꯭ꯔꯦ ꯑꯃꯗꯤ ꯃꯨꯁꯨ ꯃꯁꯥꯟꯅꯒꯤ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀ꯭ꯋꯥꯁꯤꯐꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯦꯝ ꯔꯣꯁꯤꯕꯤꯅꯥꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯔꯛꯄ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯕꯤ ꯍꯥꯏꯅ ꯈꯪꯖꯩ ꯑꯃꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕ ꯁꯤꯗꯤꯟ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯂꯤꯟꯊꯣꯏꯉꯝꯕꯤ ꯑꯃꯗꯤ ꯍꯦꯃꯥꯖꯤꯠꯀꯤ ꯃꯤꯍꯥꯠꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯏꯆꯟ ꯑꯃꯗꯤ ꯏꯅꯥꯎ ꯑꯁꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄ ꯃꯇꯝꯗ ꯀꯩꯗꯧꯕꯒꯤꯗꯃꯛ CMꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯅꯣ ꯀꯔꯤꯒꯨꯝꯕ CMꯒꯤ ꯏꯆꯥ ꯏꯁꯨꯗ ꯊꯣꯛꯄ ꯑꯣꯏꯔꯝꯃꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯅꯣꯏ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯖꯅꯤꯡꯗꯦ ꯁꯥꯟꯅꯕꯅ ꯁꯥꯟꯇꯤ ꯄꯨꯔꯛꯑꯦ ꯑꯃꯗꯤ ꯁꯥꯟꯅꯕ ꯑꯩꯈꯣꯏꯁꯨ ꯁꯥꯟꯇꯤ ꯄꯥꯝꯃꯦ ꯁꯥꯟꯇꯤ ꯂꯩꯅ ꯁꯥꯟꯅꯅꯤꯡꯉꯤ ꯁꯥꯟꯅꯕ ꯑꯩꯈꯣꯏꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯑꯀꯥꯟꯗ ꯒꯦꯝꯁ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯒꯦꯝꯁꯇ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄꯤ ꯑꯁꯤꯗ ꯉꯁꯤ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯁꯥꯟꯅꯕꯁꯨ ꯐꯪꯗꯦ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯑꯩꯈꯣꯏ ꯄꯣꯊꯥꯕꯁꯨ ꯐꯪꯗꯦ
ꯍꯧꯈꯤꯕ ꯖꯨꯂꯥꯏ 6ꯇꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯥꯛꯈꯤꯕ ꯆꯍꯤ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏ ꯍꯤꯖꯝ ꯂꯤꯟꯊꯣꯏꯉꯝꯕꯤ ꯑꯃꯁꯨꯡ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠꯀꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯡꯖꯤꯡ ꯀꯩꯊꯦꯜꯗ ꯃꯤꯌꯥꯝꯅ ꯂꯩ ꯀꯠꯇꯨꯅ ꯑꯃꯗꯤ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯊꯧꯅꯤꯖꯈ꯭ꯔꯦ꯫ ꯌꯨꯠ ꯚꯣꯂꯨꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ YVA ꯋꯨꯃꯦꯟ ꯋꯤꯡꯅ ꯁꯤꯟꯗꯨꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯟꯖꯅꯥ ꯀꯧꯕꯤ ꯑꯃꯅ ꯍꯥꯏ ꯃꯍꯩꯔꯣꯏ ꯑꯅꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯕꯤꯔꯦꯟꯒꯤ ꯃꯆꯥ ꯃꯁꯨꯗ ꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ angamba thongna puthokutuna khwairel masa painaduna kannaba honaramgani jamzaraba mahairoi ani asigidi matangda central government na karigi wa ngangde manipur lenga na karigi tumina leiribano haina hanglakte magna makata na hai mama maba oiba singna asa chauna chauna thamduna mahai tamhalibani chahi nauriba mahairoi ani bu minung siletana hatopiba yaningde izzat manghan basunataba kuki nupi ani mafi thongdaba video adugi damaktade central government na paisa chauna piduna wa yamna ngangki Satra mahairoi alida thoi baje magi macha masuda thogadi oi angamba sakti thongdana acha wacha puthokdana haba punba tawdana tawgane ba akhoi gi mahairoi ani sida de moi kari gi wangang birake sentenga mena kari wangang bige daga mena kari wangang bige kama moi na ngam mi haibe gi hatu pirba marong kari gi no ba mama mapa oi bajing jina kari no ba isa jingje asa sauna sauna thambigane ba kari gi no ba mo khoi gi thi thongda ba ani budi izal lawba sunata ba sumna mapi thongdaba ki damakti senten garmena india garmena paisa sauna piri ba baram ki kari ginoba akhoi gi isa isu je mahai tamali je asau asang ohen gina tamali bade ba mahai roi hat pa je yaning de mahai roi hat pa je matik chaba dandi pipiyo mama akhoi je de jagi damakta siba ki de hauji thoi ba thawdosing asigi langna langsinji maya puthopiyu ngasigi student sing da awaba saitheng larik tamdabagi awaba asingum basi puthopiyu akhoi yamna student amoin akhoi yam nungai jade akhoi yam penjade larik tambada asuki mati awaba nangba asingum base yamna akhoi yamna penjade nga singum ba thawdok asi thopi dana ba amadi makoi gi asiba haksang sing asi mayum mayum da thinjambina ba akhoi haizari justice yaninde yaninde Hizam Linthoingambī amasung Fizam Hemanjit anigi mihata jenaba sing athubada jerak piu Central Force amadi State Police na mahairoi singda ka henba thawag sathaba yaningde haina Thawal District ki Kairembi Khok mayai lekai laibungdaw miyamna wakan mi fam kre Kairembi Khok apunba Maira Paibi lupna stunduna pangthokiba wakan mi fam aduda saruk yakibi Maira Paibi mema kobi amana haikibada Kuki militant singna landarak irang asi hek horapadagi ngasi fawal leptana lamdam asigi ima ibel singna lamzau sorokta hing yarek tuna lakli aduga lamdam asigi fomnaibi singnadi mamai singdu Majum taba makai kesilaga relief camp singda mating pangba chatuna leire madugi mahuta ima ibel singna lamzau sorokta hing yarek liba asida tholaktuna saruk yabiba yadabra Kuki anigi mafi thongdaba video amadadi Prime Minister Narendra Modi na kudakta wangangpa aduga pikliba mahairoi anibu kuki na tamthina ot neibiraga hatkiba sidana Narendra Modi na wafam ama faba phongdok pirak triba ase kari maram gino haina hangladuna hauzik maitegi sanaroi kayana India gi damak mingsat purakliba state asigi damak Narendra Modi na wafam ama faba phongdoktana leiriba ase kari gino haina hangki Irang asi hek horakpadagi ngasi tha manga henjil aglaba pawba sida aikoina hanna wakan mi phamba asigi kanaba ngasi phawbada kanaba puraktri haina khanje aikoi gi maira baibi ima ibs dinadi ahing yarektuna ahing nongyaida aigi icha isu nga ibani haiduna aikoina ahing nongyaida ahing da thoktuna lamjau sorokta yarektuna lakli adubo phamnaibi singnadi mamai kesile haraga relief camp da chatuna mateng bangbagi mahota ima ibs na ahing da yarektuna lamjau sorokta yarek iba asumaina mayum da laibagi mahota mayam sigi marakta kummaga field da thulaaga aikoi awaba sida mateng pangbirulo relief camp da ngahak chatlaga achapot khara mateng pangluba paisa khara mateng pangluba nadi waroisin kesu purakpa ngamloi haina khanjai Ngarang Youth of Manipur YMO ga Delhi da leriba MLS singa unaduna Manipur gi irang asi loishinduna lamdam asida tangdu leitaba puraknaba aroiba oina Delhi da leiba Manipur vavanda wari sanabada warashin purakpa ngamkhidrei Youth of Manipur gi mihut singa wari sanaba aduda YMO ga lengak asiga makal amadagi yanaba purakpa ngamkhidrei MLS sing aduna Chief Minister da irang asi loishinaba wari sanarage YMO gi maikei su taksinaba wafam thamlaki hari MLS sing na hairapagi matung ina Chief Minister na irang asi loishinaba Prime Minister da approach toba matamda Union Home Minister ga unaduna irang asi loishinaba khangankiba laikre Chief Minister yaudana warishin purakpa ngamdrabadi MLS sing asina asuk kuiba matam asi Delhi da
leithariba asi kari marangino haiba wafamsu thamki. Chief Minister bu YMO na Delhi da kauriba asigi matangda miyamna lana uriba asi sengdongladuna mahakna hai. Mamangda Chief Minister unaba matamda Chief Minister na MLA Minister Singh yauna Delhi chatuna resolution ama puraknaba honagi haina YMO gi mihut singbu themduna thadora-kiba adubu pressurized taunaba makoina Delhi da chatuna CM na haikiba waral adugi matung ina Chief Minister bu Delhi da lakpiduna MLA Minister Singh ga wari sanaduna warashin pubiraknaba kaubani haina fongdoki. MLA Kundo AC Delhi the Sataka resolution solution problem Delhi the Sakani and the Atuma and the Porkani has with a Tado Kimni, who came at Tado Pirkabadu, Delhi Matunda, Wiki, 13 September, Delhi the Sala Matunda, Wiki resolution, Wiki solution and the Porkabadi, when a progressive Hangamat and the progressive Weba, instead of something later, the Yapana, Mahobo and part on Mahobo, Hen action with the Matuna in Navapana, Manipuri Balanching at 23. When Delhi is the Laksabani, as a protest in a railway station, street, airport, Tumduna, Yarikuna, Saman Tapong, they when a protest in a Laksabani, Masise, and Rafiki that 24 Ahamba, Delhi Unabudula, CM Yaudu, solution is a proper solution program. We have to get when Tana Zaraga, Manipur, all political party or government by ruling party, the opposition party, Punminaga, CM Masaya, solution the program meeting of the Visnupur District in Naran Sainada Hangliba Relief Camp da Querengi Lemero Lamsing Kon, Lemakon Gimihut Signal Luf Asigi Contra Humdo Subama Pokuman Gamari Lena, Jana Taknaba Polam Singalodina Cell in Alupal Sing Taragimating Panglamle, Kwakaitel Moirang Purel Bamon Leka Gimu Singnasu, Kungakliba Singda, Jana Taknaba Polam Sing Mating Pangre, Mating Pangbiram Bagi Damak Naran Sainagi Village Protection Committee Maikedigisu Takatpa Fundurakle. Ngarang numidang Visnupur District oinamda mahiroi hatpa yaningde amade Manipur da tangdu leitaba hanjel halu hairaduna mairagi khongjat ama irawat celebration committee na senduna chatkre khongjat aduda saruk yakibi mairapai bi amana fongdora kibada Chief Minister N Birena Manipur gi saktam kai haloi haikrabasu hauzik fawa irang laksin bangam juba karigino irang asina horak padagi mioi kaya leikidre security force singna irang laksin bagi namada mahiroi yauna mioi kaya tamthina phubiriba ase lamdam asida lo Trabara, a Sukuiba Matamasi Lamdam Asi, Ngakpi Nabal Laitabana, Lamdam Asigi Hogalak Liban Hasing, Ngaktuna Lakli Haina Fongdokladuna, Laikidraba Angang Ani Adu MLA Minister Gimacha Oram Labadi, Asumna Taugadra, Atubada Mihat Pasing Putopiu, Cherak Piu Haina Fongdoki. Manipur is the lady, CMG Bopagi, Imai Pane Kalaga Moida, Halata Hajari, Lonjari, Masira Siena no Mata Tabidi, Manipur Kaiwe already have a holy Tamoida Kamai, why the Nova, Narana Halijani, the Magata, Captain Hale, Aduki, Aquana Tomu, Magi, Mama, Mapa, Lady Batanakari, Aduki Matata, Aduki Hound in the Howlude, Mayama Masus Hokana with the host and the lady, Atamana Masada Makuta, by the no way at the Kapang and Machibo, Sima Manipur. Carino low like travel back to the Party, Natima, Sina Sutanga, Machida, Isani, Silver City, Pibam country, Bamadi, Missy, Kopang and the Poverty, City Bob, Sanjan Yannick Honganati. Long live Manipur! Manipur is Saktam! Long live Manipur! Manipur is Saktam! Satratpa! Satratpa! Manipur is Samapan! Manipur is Samapan! Long live! Protection and Preservation Committee Manipur PPCM gi meeting makada lemyanba irawat ningsing thoram observation committee lintok na tha ama chubna tongan mafam singda lemyanba irawat ningsing thabong pangthora kibadu ngarang state level open levak ningbai sei sangdum naba patriotic song competition ge thoram pangthok tuna lotion kre sama kuntaret suba lemyanba irawat ki mapok namit ningsing thoram asida PPCM ge convener PS Nando Luwang lintok ke convener 𝐶𝐄𝐯𝐶 Luwang co convener Singh K Thoiba Y Khomba El Shyam Amadi ZNMDA gi director Pukrambam Bilasna Thoramapu oike isai sangdam na ba da punna competitor yankai humdoi lakpagi manungda hana screening tawduna mioi kunipan khangatuna pangthoki tagyal khongbau mayai lekai digi lokham malemgan ba maiteina hanba kaksing sumnang lekai digi mayang lambam Robert na ani suba kachi khul mayai lekai digi maibam Pretty Devi na hum suba mana fangki
ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯋꯠꯀꯤ ꯆꯥꯝꯃ ꯀꯨꯟꯇꯔꯦꯠ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠꯀꯤ ꯄꯥꯂꯟ ꯊꯧꯔꯝ ꯀꯔꯅꯥꯇꯀꯥ ꯃꯩꯇꯩ ꯑꯦꯁꯣꯁꯤꯌꯦꯁꯟ KMAꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯂꯩꯁꯨ ꯀꯠꯄ ꯑꯃꯗꯤ ꯍꯤꯖꯝ ꯏꯔꯥꯋꯠꯅ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯅꯣꯔꯊ ꯏꯁꯄꯨ ꯂꯩꯍꯟꯕꯤꯔꯝꯕ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡꯕꯨ ꯁꯤꯡꯊꯥꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯑꯣꯏꯈꯤ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯂꯩꯁꯨ ꯀꯠꯈꯤ ꯑꯊꯧꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯑꯩꯈꯣꯏ ꯃꯁꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯎꯠꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯖꯅꯅꯦꯇꯥ ꯏꯔꯥꯋꯠ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠ ꯖꯤꯃꯦꯠ ꯖꯤꯔꯤꯕꯥꯝꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡꯁꯨ ꯆꯥꯝꯃ ꯀꯨꯟꯇꯔꯦꯠ ꯁꯨꯕ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯋꯠꯀꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒꯤ ꯊꯧꯔꯝ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯏꯔꯥꯋꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯃꯩꯔꯥ ꯀꯠꯇꯨꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ngarang all Assam Manipuri Students Union AMSUNA sin langtuna chama kuntaret suba lamyanba hizam irawat mapok kumon tharam Philotel Multipurpose Hall de pangthokre tharam asida AMSU Lakipur District Committee ke President Mutum Thoibana amadi Lakipur Jila Parishad ki Kabrabam Anita Devi amadi atay atopa member sing su saruyaki tharam adu haudokpo oina lamyanba hizam irawat ki photo da maira amadi lei katun ikai khomnaba utki amadi nungtilda class 9 amasung 10 gi mahairoi singna jananeta hizam irawat na pangthok lamba thodang singi maramda wafong pibagi sangdamnaba ama pangthoki lorina changdamnaba aduda makong mathang taraklaba mahairoi singda manamathumsu yentoki Manipur amadi Manipur ki tongan mamafam singda pangthok nakiba lamyan bahizam irawat ki chama kuntaret suba mapok kumon tharam ngarang irawat day observation committee Wangzing tentha AC na senduna Wangzing new bazar da leiba corridor sandok luf hall de so pangthokre Wangzing new bazar da leiba lamyan ba irawat ki koluda miyam na hekal lekat tambaga lorina jamna pangthokiba thoram aduda YK College Wangzing ki Richard Associate Professor L Bondas 𝐂𝐲𝐬 Higher Secondary School Thawalgi Richard Senior Lecturer S Sauba Wangzing Tentha Kendra Development Committee Advisor L Brazeshwar S Keso amasung MD Yaimana Atoiba Mitunglen oina saruyaki Tharamgi sarukama oina kuki militant singna Maitei singda landarakpada leikidraba athauba athaubi singi mafamdasu minute ani tumina leptun awaba fongdoki Tharam aduga mari lenna Iravodek Observation Committee Wangzing Tentha AC Secretary S 𝐁𝐫𝐓 na fongdorakpada Tharam asi kumjalising ani taradagi hauna committee asina leptana pangtoktuna lakli loinina ngasi pangtokliba tharam asina lamdam asi ingchikpa tangdu leitaba lamdam ama oiraknaba pandamda pangtokpani haina so fongdoki 2010 dagi leptana koi Iravodegi thoramasi pangtoktuna lakni ngasi chamaga kunga tarenak suba thoramasi su Wangzing Tentha Kendragi ulaiba koi Iravode celebration committee na sinjaraga pangtokpani ingna chingna lamdam sina santi leina purna bagitamakta ngasi gi hanaba sunaba lairiba yakai jingaiba kaya punamak sinase agoi punaba ingna chingna laibangamba ama oiduna Iravod na pamlamba Manipur lamdam apunba samaj apunba kunaimu oiba adugumba ama oiduna agoi maki chesenba ama ngasi gi numilasidi oirasino haidna agoi sinjalangjariba Wangtenta Kendragi observation committee gi maigedigi miyam punamakta ju paujel sipijari Lamyanba hizam irawat ki chama kuntaret suba mapok kumon ga mari lenena Thobal district ki tongan mamafam singda u char thaba amadi lamtu sengbagi tharam pangthok nakre u thabagi tharam aduda Leisangthem High School ki headmistress TH Kavita amadi school adugi management committee ki mioi singsu saruyaki Leisangthem saukhat lupna senduna ngarang khun asigi amata ngaraba government high school ama oriba Thaudam Leisangthem High School ki campus ta u char kaya thakre u thabagi tharam aduda saruyaki bi Luf LCL ki Secretary AK Mimi Chan Hai U Thaba Masung Lamtu Sengbagi Thoram Ama Pangthok Libasi Maru Oina Luf Asina School Asibu Hena Foba School Ama Ohenna Bagi Pandamda Pangthokpani Miyam Nasu School Asibu Hena Foba Magul Leba School Ama Oiragnaba Honabada Mating Pangbiu Haiki September gi tang kunthra Saturday numit asida akhoi khungang laikai asigi sakhot lumna bidana koi school asigi headmistress amadi educationist person sar iroi bijoi gi sri irom bijoi gi makhada yaba lawjaraga koi school asida ai lei khara thabagi thormama Iravotega mari leinana pangthokjari Nakal Amaromda Iravot Degi Thoramga Mari Lenina, 𝐶𝐢𝐻 Youth Progressive Organization gi members sing nasu 𝐶𝐢𝐻 gi lambi paring singda lamtu sengbagi thabak chathakre hari Regional Indigenous Forum for Peaceful Coexistence
𝐅𝐼𝐓𝐻e na lamjinglaga Manipur Sahitya Parisad Assam ki President Ngangbam 𝐂𝐲 luchingba team amana Relief Committee 𝐍𝐼𝐻 lupa 5,000 gi tengbang khusinnarakre haina committee asigi convener na thadorokpa cherol amana phongdorakli 𝐍𝐼𝐻 ki staff nurse Brajashori na lupa 2,000 BJP Manipur Pradesh OBC Morcha gi 𝐅𝐾𝐃 Maitei na lupa 50,000 Wangoi AC ki ex MLA Oinam Lukhoi na lupa 5,000 amadi CMO Imphal East Dr. Indira amasung Khurai Thangsam Leikai da leiba Dr. Hemantana hidak langtaki mating su pibirami mating tauramliba mioi khudingmapu committee na thagatba phongtokpaga loinena awaba taraba mioi singi makha tana mating pangba ngamnaba lamdam asigi miyamna makha tana mating pangbiyu haina appeal tarakli Asamna akoi genuine training committee akoi hari genuine training committee se akoi government ina ti NGO ni masina usi akoi dairy care da leiba dairy care hukuma padi laba hanadi leiba ana laisi yenjaba adagi akoi ki village volunteer force akoi school pada adagi adai ite ano no lanjam se ka maka tani yemba namna bi dawga kasi koi asam ki lembe laga manipur side ko isa asamna akoi sengi timbang rupa isi bunga pibira basi akoi yam nungai jai Tera Bazar da Leba Smart Security Service na Suzana Neta Hizam Irabat ki Jama Kuntarit Suba Palan Thoram Pangthokre Smart Security Service ke Secretary Laimuzam Pratap na lachingtuna Lamyan ba Irabat ki photo da lei su katunai kai khomna bot ki Thoram adu da saruk yakiba advocate Maisam Korau hanba luwang na haikibada Irabat ki ningsing numina lakpada iraicha singna mapan thongda mahapun ba khak natana mahak na pamjara ba thabak thoram singbu ekoina khudung inbak ngambadu na mahapun ningsing ba numiki asing ba pausel oiri haiki Swachhata hi seva gi sarugama oina ward number 13 da leiba Ningthaukhong Municipal Council gi member amadi executive officer oiriba Soni amasung chairperson 𝐿 yauna Ningthaukhong Municipal Council gi akoiba da leiba mafam singda sit stengba gi thabak chathakre ngasigi sit stengba gi thoram adu mafam adu gi khunja sing yauna ayuk pung 10 dagi hauduna tongan tongan mafam singda leiba pukri amadi community hall gi akoiba da leiba amot akai amadi asongba napi sing sengdoki Arabida Maroiba Pau Amohana Bizari. Ahal Oiraba Singi Numit Social Welfare Department is Sinduna Pangtokre, Relief Camp Sing Amadi All S Home Sing the Leba Hal Singda Kudo Pitan Ikai Kunaba Utkre. Lay Hectuna Lida Amokhana Cutleroy Haina, Kuki terrorist Singna Mihati na Hapikraba, Hizam Lintoingambi Luangbi Tenugi Apokpa, Hizam Kulazit na High Cray. North East window na sandok sari banung tilgi pau matang sa daloy zare miyang tabriba singbu amuka hanna John MAIBAM na kurumjari.